ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯅꯟꯕꯤꯔꯣ ꯌꯥꯝ ꯊꯨꯅ ꯁꯔꯀꯥꯔꯅꯁꯨ ꯑꯗꯗꯤ ꯁꯦꯟꯁꯨ ꯊꯣꯛꯇꯦ ꯁꯤꯗꯗꯤ ꯏꯁꯥ ꯏꯁꯥ ꯍꯤꯡꯒꯣꯜ ꯀꯣꯏꯖꯔꯒ ꯂꯧ ꯀꯣꯟꯖꯔꯒ ꯑꯩꯈꯣꯏ ꯊꯥꯖꯕꯅꯤ ꯂꯨꯄꯥ ꯑꯃꯐꯥꯎꯁꯨ ꯊꯣꯛꯇꯦ ꯏꯆꯥ ꯏꯁꯨ ꯁꯦꯝꯕꯁꯨ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯑꯗꯗꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯑꯒ ꯏꯔꯣꯏꯔꯒ ꯆꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯑꯃꯨꯛ ꯊꯣꯡꯃꯤꯟꯅꯔꯛꯂꯦ ꯏꯁꯥ ꯏꯊꯟꯗ ꯍꯦꯡ ꯇꯧꯖꯒꯅꯤ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯦꯡ ꯇꯧꯖꯒꯅꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯊꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯍꯟꯕꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯏꯁꯥ ꯆꯪꯉꯒ ꯑꯩꯈꯣꯏ ꯁꯨꯏꯁꯥꯏꯠ ꯇꯧꯖꯔꯒꯅꯤ ꯁꯤꯗꯩꯗ ꯁꯤ ꯑꯃꯨꯛ ꯂꯥꯟꯊꯣꯔꯛꯑꯦ ꯇꯨꯔꯦꯟ ꯋꯥꯡꯃꯗ ꯂꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯈꯣꯏꯅ ꯆꯪꯕ ꯃꯇꯝꯗ ꯁꯣꯝꯗꯒꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯌꯥꯎꯈꯤꯗꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯂꯣꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅꯁꯨ ꯍꯣꯏꯗꯣꯔꯛꯈꯤꯕꯅꯤ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯇꯥꯔꯦ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯩ ꯊꯤꯡꯉꯩꯅ ꯃꯌꯨꯝꯁꯦ ꯆꯥꯛꯈ꯭ꯔꯕꯅꯤꯅꯅꯦ ꯃꯣꯏꯁꯦ ꯈꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦ ꯏꯔꯣꯏꯔꯒ ꯂꯥꯛꯂꯒ ꯃꯌꯨꯝꯁꯦ ꯑꯃꯨꯛꯇꯪ ꯂꯩꯔꯅꯤ ꯍꯥꯏꯅ ꯆꯪꯉꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯣꯡꯅꯔꯛꯂꯦ ꯒꯨꯝꯕ ꯊꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯍꯟꯖꯤꯟꯍꯟꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯅꯠꯇꯅ ꯂꯩꯁꯟꯒꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯗꯨꯗ ꯑꯊꯤꯡꯕ ꯄꯤꯔꯛꯂꯒꯗꯤ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯊꯥꯖꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯐꯥꯎꯔꯤꯕ ꯊꯧꯅꯥ ꯁꯤꯕ ꯅꯥꯕ ꯀꯤꯔꯛꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯇꯔꯥꯏꯅ ꯂꯧꯕꯗꯤ ꯆꯨꯝꯗꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯗꯣꯂꯥꯏ ꯊꯥꯕꯤ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯨꯔꯟꯖꯟ ꯗꯣꯂꯥꯏ ꯊꯥꯕꯤ ꯗꯥ